Joint Tribes Council Manipur na Jeliarong Pui area da Chatharakpa Emergency Total Shutdown gi Khongjang ngarang dagi handokhibaga loinana National Highway number 37 Imphal Jiribam lambi gi saruk oiriba Jiribam amadi none da panduna lairakpa pochai puba gari sing ngasi ayuktagi Imphal tamna lakpa haukhre ngasi ayuk pung 3 makhai adwai dagi gari asingi ahanba tangka ki convoy ama CRPF ki Inspector Hare Krishna Das na Scott Commander oiduna Imphal tamna changsinba haurakhi Ahanbagi convoy asida loaded truck maruoina LPG, petrol, diesel yauwa tanker humbudra humdoi amadi cement transport chicken feed yauwa loaded truck yankhaiga taret yauri anishuba convoy amasu CRPF ki inspector JDF ki mityeng makhada Imphal tamna changsilakpa haukhre anishuba convoy asida cement transport medicine chana thakna bagi potlam sing yauna punna truck chamaga kuntrani nakalama romda Imphal dagi Jiribam romda thau LPG chana thaknaba laurunaba ahangba gari chahum taraga manga susko tawduna changsinkre haina paw asin makhatari Amaromda National Highway number 37 Imphal Jiribam lambi gi saruk ama oiriba none da panduna lairakpa pochai puba gari chani shupna ani Imphal da tekta kaidana yaurakre Imphal da tunglakiba gari sing aduda FCI gi cheng puba gari kuntrani thoi cement truck tara humdoi yot puba truck ani fertilizer puba truck ama bus manga petrol tanker taraga mapan diesel tanker kunga taruk LPG bullet tanker kuntaru kerosene tanker ama yauri Gari sing adu ayupung taraga minute tara chatpa adwaida Imphal da thunglakibani hairi